ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯝꯕ ꯂꯝꯕꯤ. ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯔꯨꯞ ꯑꯜꯇꯥꯞ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯝꯕ ꯂꯝꯕꯤ. ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯩ ꯏꯇꯩꯃꯩ ꯗꯨꯀꯥꯟ, ꯅꯣꯡꯃꯇꯪ ꯆꯪꯍꯧꯗ꯭ꯔꯗꯤ ꯃꯪ ꯅꯨꯡꯉꯥꯏꯇꯦ. ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯩ ꯇꯣꯝꯊꯤꯟ ꯏꯇꯩꯃꯩ ꯇꯣꯝꯊꯤꯟ ꯗꯨꯀꯥꯟ, ꯑꯥꯏ ꯅꯣꯡꯃꯇꯪ ꯍꯣꯏ ꯆꯪꯍꯧꯗ꯭ꯔꯗꯤ ꯇꯧꯔꯤꯁꯤꯡꯅꯦ ꯃꯪ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅꯤꯅꯦ ꯀꯧꯔꯤꯁꯦ. ꯔꯟꯖꯨ ꯈꯪꯉꯤꯍꯦ. ꯀꯔꯤꯅꯣ ꯃꯤꯅ ꯏꯁꯩ ꯅꯨꯡꯉꯥꯏ ꯁꯛꯏꯉꯩꯁꯤꯗ ꯅꯪꯅ ꯄꯔꯞ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏꯗꯤ? ꯀꯔꯤꯅꯣ ꯅꯪꯒꯤ ꯏꯁꯩ ꯉꯪꯕ ꯂꯥꯏꯔꯤ, ꯉꯁꯥꯏꯗ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯃꯥꯏ ꯇꯥꯏꯗꯨꯅꯣ ꯉꯪꯉꯤꯕ ꯃꯦꯆꯤꯟ ꯃꯈꯣꯟꯁꯤꯗꯕꯨ? ꯑꯗꯨ ꯐꯔꯦꯅꯦ, ꯍꯣꯔꯦꯟ ꯏꯁꯩ ꯌꯦꯡꯕ ꯆꯠꯄ ꯍꯥꯏꯕꯗꯨ ꯀꯃꯥꯏ ꯇꯧꯕꯅꯣ? 이스 ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯁꯦ. ꯃꯗꯨꯒꯤ ꯂꯩꯀꯥꯏꯗꯣ ꯋꯥꯔꯤ ꯂꯩꯅꯦ. ꯀꯔꯤꯅꯣ ꯋꯥꯔꯤ ꯂꯩ ꯀꯥꯏꯅ ꯁꯥꯎꯤꯡ ꯂꯥꯎꯏꯀꯣ? ꯑꯃꯨꯛ ꯐꯥꯡꯖꯤꯟꯅꯗꯅ. ꯅꯪꯒꯤꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ? ꯂꯩꯇꯗꯤ ꯀꯩꯅꯣ? ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯊꯝꯕ ꯑꯩꯉꯣꯟꯗꯕꯨ. ꯉꯥꯏꯈꯣ, ꯅꯪꯒꯤꯁꯤ ꯀꯔꯝꯕꯅꯣ? ꯃꯁꯛ ꯌꯥꯝ ꯐꯖꯕ, ꯃꯤ ꯈꯔ ꯅꯦꯝꯇꯛ ꯇꯧꯕꯗꯨꯔꯣ? ꯁꯣꯔꯦ ꯑꯗꯨꯗꯤ. ꯑꯩꯒꯤꯁꯤꯅꯅꯦ ꯃꯤ ꯈꯔ ꯋꯥꯡꯉꯤ, ꯃꯁꯝꯕꯨꯗꯤ ꯈꯔ ꯁꯥꯡꯉꯤ, ꯃꯁꯛꯁꯨ ꯍꯦꯂꯣꯏ ꯀꯆꯥ. ꯑꯗꯨꯅ ꯅꯪꯉꯣꯟꯗꯩꯗꯤ ꯍꯦꯜꯂꯝꯅꯤꯍꯦ. ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯍꯦꯂꯣꯏ ꯍꯥꯏꯔꯤꯗꯨꯕꯨ ꯍꯦꯂꯣꯏꯁꯤꯕꯨ ꯅꯪꯕꯨ ꯎꯔꯕ꯭ꯔꯅꯦ? ꯎꯗ꯭ꯔꯤꯍꯦ, ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ. 우주 우드와 포투가 짱dom다리네바. 그나나 ꯈꯪ니? ꯅꯪꯅ ꯐꯖꯩ ꯈꯜꯂꯤꯕ ꯍꯦꯂꯣꯏꯗꯨꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯍꯤꯡꯆꯥꯕꯗꯨ ꯃꯥꯜꯂꯝꯃꯗꯤ? ꯑꯁ ꯌꯥꯔꯁꯦ ꯇꯣ. ꯅꯪꯒꯤꯗꯨꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯕꯤꯅꯣꯂꯇꯥ. ꯁꯣꯔꯦ. ꯑꯩꯒꯤꯅ ꯀꯕꯤꯇꯥ. ꯇꯥꯗꯤ ꯃꯥꯟꯅꯔꯤ 이반이ꯁꯤ. ꯑꯗꯨꯅꯕꯨ 이반이 ꯇꯤꯟꯅꯔꯤꯁꯤꯗꯤ. ꯌꯥꯔꯁꯦ ꯇꯣ. ꯑꯗꯨꯅ ꯍꯣꯔꯦꯟꯒꯤ ꯁꯤꯟꯕꯨ ꯀꯌꯥꯝ ꯂꯩꯖꯔꯒꯦ? ꯑꯩꯒꯤꯕꯨꯗꯤ ꯂꯨꯄꯥ 500 ꯂꯩꯔꯦ. ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ. ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯊꯥꯔꯣꯅꯨꯅꯦ. ꯅꯪ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯕ? 이반이네 ꯉꯥꯡꯊꯣꯛꯅꯅꯤꯀꯣ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯆꯪꯉꯛꯏ. ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ, 이마, ꯆꯥꯛ ꯊꯣꯡꯒꯗꯣꯏꯔꯣ? ꯍꯣꯏ 이ꯕꯨꯡꯉꯣ, ꯆꯥꯛ ꯊꯣꯡꯉꯒꯦ. ꯅꯪ ꯂꯥꯛꯂꯝꯂꯤꯕ꯭ꯔꯣ? ꯑꯧ 이마. ꯐꯔꯦ. ꯅꯪꯒꯤ ꯅꯇꯥꯎꯗꯣ ꯉꯁꯥꯏꯗꯒꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯅꯤ. ꯊꯕꯛ ꯁꯤꯝꯇ ꯇꯧ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ. ꯀꯔꯤ ꯊꯕꯛꯅꯣ 이마? ꯑꯩ ꯇꯧꯊꯣꯛꯄꯤꯔꯝꯒꯦꯅꯦ. ꯃꯃꯥꯡ ꯍꯤꯡꯒꯣꯜꯁꯦ ꯁꯝꯕꯜ ꯈꯥꯖꯤꯜꯂꯨꯗꯅ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯂꯥꯎꯔꯤꯕ. ꯃꯅꯥꯅꯒ ꯍꯥꯞꯄꯣꯠꯇꯦ. ꯑꯁ ꯏꯇꯥꯎ, ꯅꯪꯁꯨ ꯐꯠꯇꯤ ꯐꯠꯃꯟꯗꯦꯍꯦ. 이ꯃꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯌꯥꯗ꯭ꯔꯣ? ꯌꯥꯔꯦ. ꯁ꯭ꯋꯥꯏꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯛꯑꯅꯨ. ꯈꯨꯅꯤꯡꯁꯤꯅ ꯌꯨꯡꯂꯛꯇꯅꯅꯦ ꯅꯁꯛꯇꯣ ꯑꯣꯟꯅꯤꯍꯦ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ, ꯅꯕꯥꯅꯤ ꯁꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯝꯕꯜꯁꯦ ꯑꯃꯨꯛꯇ ꯈꯥꯖꯤꯜꯂꯝꯃꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯈꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ. ꯑꯗꯨꯒ ꯁꯝꯕꯜ ꯈꯥꯕ ꯑꯗꯣ ꯆꯠꯈꯤ. ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯝꯕꯜ ꯑꯗꯣ ꯈꯥꯕ ꯂꯣꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯁꯩ ꯌꯦꯡꯕ ꯆꯠꯅꯅꯕꯒꯤꯗꯃꯛ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ. ꯑꯗꯨꯕꯨ ꯔꯥꯖꯨꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯔꯨꯖꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯨꯅ, ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯤꯁꯤꯕꯣ? ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ, ꯀꯩꯗꯧꯔꯒꯦ ꯔꯥꯖꯨ? ꯀꯅꯥꯝ ꯀꯧꯗꯦꯅ. ꯅꯪꯕꯨ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕ꯭ꯔꯣ? ꯍꯦꯔꯥ. ꯀꯧꯏꯗ. ꯑꯁ ꯀꯧꯗꯦ ꯃꯤ, ꯅꯪ ꯕꯥꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤ. ꯅꯪꯒꯤ ꯅꯅꯥꯗꯨꯅ ꯇꯥꯔꯗꯤ ꯑꯩꯁꯨ ꯇꯥꯕ ꯊꯣꯛꯇ꯭ꯔꯣ? ꯂꯥꯎꯁꯦ ꯈꯥꯏ ꯂꯩꯔꯅꯨ. ꯍꯧꯖꯤꯛꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯑꯕꯅꯤ. ꯂꯝꯗꯣ ꯌꯥꯝ ꯂꯥꯞꯄꯦ ꯏꯕꯨꯡꯉꯣ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ. ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯑꯃꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯇꯧꯔꯤ. ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯁꯣꯛꯀꯠꯂꯒ ꯃꯀꯣꯛꯇ ꯍꯩꯊꯩ. ꯑꯗꯨꯝꯅ ꯍꯦꯛ ꯍꯩꯊꯕꯒ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯏ. ꯑꯗꯨꯝꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛꯇꯒꯤ ꯆꯥꯏꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯀꯟꯊꯣꯛꯂꯦ. ꯑꯗꯨꯒ ꯇꯨꯡꯃꯥꯡ ꯀꯨꯌꯦꯡ ꯌꯦꯡꯉꯤ. ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯤ ꯏꯁꯩ ꯁꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯄꯣꯟ ꯅꯣꯏꯗꯨꯅ ꯏꯔꯨꯖꯔꯤ.
Matam aduda Rajuna Tumtin nang hujik ai nanganda pairakpro maduda Tomthinna ibungo namangla thuok mok tok lerano nan aina ngarise kharadune adumna hairakpaduta Raju karino ngasi mongoda tawribasibo khanduna mahak irujabdo loyarduna apalomda kakhalakli marudagi Tomthinsu para kumtha khiduna mahaksu sapon loibado loraduna makokta ising ngaitheduna chaithari mahan adumna hek tawbaga mangondasu mahagi mananganda kanagumba amana pairakpagum tawri matamadu da Tomthinsu makoktagi saitharakliba ising ado makuna suru noidana kanthoklaga tungbang koyeng yengi matam aduda Rajuti pukhi adugi mathakta mafi hongduna leiri matam aduda Tomthinna Raju nang aingwada karantari mine kaidoragi ibungo namangla as mangatimi nang hojik tai nanganda pairamdaine adu kamaina da phi hongiba nangsu speed melo as taing ko ngasai nai na hai kan da thajute akhoi bukrijibu thaina nang dawaram si tawjalo khangde ibungo problem ka haro jalo adum namakoi ani wari sana tuna irujaba loraduna yumlomda karakli makoi ani wari sana tuna horen isai kalakar kanakana lakadaba amadi horen kanakana da sen thasige kari isai san sige haiduna makoi wari sana tuna mayumlomda atumak karakli hawjik makoi da tawriba singado thoina hena khanjiludri adamna tawduna hawjikti Tomthingi kada changaktuna mafi maron hongli adumna makoina mafi maron hongbol loirakpada numidang wairamgi pung manga khara hendin khri ningtham tha khaga changakpo oibunina numisu jara tasallai makoi ani do mafi maron parprap loisimbal loiraga Tomthinna magi bike ado thodurei matamadu Rajuna ma thogi haiduna bike ado mahana thori makoi anina taha chakhiba aduda Tomthingi mamana hai nakoi phaja chatluko imane mitnaga sem songi adumna haiba adudra Rajuna o ima do nupi chelam dai ne chanu pa jenga chi nupi busala dongni adumna hairam laka noktuna thoki matamadu ta Tomthingi mamana nakoi ne ikat khachan naga nu haiduna lautuna lehauri asomna Tomthin amadi Raju do bike do yamna yangna tharakli adumna makhona thorakpana makoi hawjikti isai mafam ado numidangki pung taruk khara helakpa adwaida thungdari ngasaina thungba yarabani adubul lambida makoina gari ado thauduna amadi bender da changduna thakpi chabi khara tawringai matam ado thengdin khribani aduna makoina mafam ado yoksilakpadadi mi kaya amasu tinduna leiramli tiliba miyamar aduta Tomthin amadi Raju makoi ani ki mamanaba singsu yawrambadagi makoi amuk pulli makoi amuk punduna thakpi chabi khara amuk tawduna leithoklingai hawjikti numidangi pung 9-10 tasallakli masidagi makoi isai mafamda changduna nisa khairorasi haiduna makoi changsillaklaga law khongba amadi tan chaba chadaba niktuna makoi humang tahanaba honari adumna tawduna Tomthin amadi Rajuna su isai aduta paisa kaya thaduna nungai thokli adumna tawduna makoi yamna nungaina mafam aduda langli matam aduta Tomthingi manakongda mi amana Tomthin thienge chalasi lao haiduna hairi maruda Tomthinna satlai thoraklaga karino Raju hoji pung 12 muktamak ta da ngari hojikti hauna chalaga na yumna nang kaidoroge habino kari ni saro nang giduna aibu nangoda kari haigige asu nungari kanjida chathoko nangbu hojikta ingonda thienge chalase dana hai hidaine torakanu adumna makhoi anina hainari manaba ama changsilaktuna paisa tharu silaw haiduna Raju makhut paiduna chingthokri matam adu Raju di sen amata yawti haiduna yamna kanna yali adubu Tomthinna era aigi lupa chama lemi se sina hekta tawruro adumna hairaga lupa chama choibado pisalai marudagi di Raju su lupa chama achoibado pairuduna adumak changchankhri adumna senado thari adumna sen thaba aduda Raju do tungmang koyeng yengi matamadu Tomthinna karino masigi Raju waiba ngawbasina tawrisibu isai saglibi nupi asida sen thaw haraga mana tungmang kulei leina yengni sibu masi leikai gi volunteer ngena chingthara nepi gi danaba asom na haraka Tomthin do Raju gi manaka changsalakli aduga karino nanga tawribudubo sen thaw haraga nanga jagui sa leire lo chulasilo adumna harakpadu Rajuna ngai khone hawjik aigi tungda nupi masal khidaine as jarsal ose asum na haraga Raju do stage tagi chingtharaga mahana puduna lakli
ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯨꯗꯤ ꯌꯥꯝꯅ ꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯒꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯤ ꯅꯨꯡꯉꯥꯏꯕꯅꯁꯨ ꯂꯣꯏꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯕ ꯃꯇꯨꯡ ꯃꯍꯩ ꯆꯠꯅꯈꯤꯕꯅ ꯃꯤ ꯏꯇꯥꯛ ꯇꯥꯁꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯏꯁꯩ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯂꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯁꯨ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯥꯎ ꯂꯣꯏꯒꯗꯧꯔꯤ ꯈꯖꯤꯛ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯔꯥꯖꯨꯅ ꯇꯣꯝꯊꯤꯟ ꯊꯥꯎꯁꯤꯗꯤ ꯀꯣꯟꯅꯔꯣꯏꯗꯧꯔꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯁ ꯉꯁꯥꯏ ꯂꯨꯄꯥ 100 ꯈꯥꯛꯆꯕꯗꯨꯁꯨ ꯅꯪꯅ ꯊꯥꯅꯦꯗꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯁꯦꯟꯁꯨ ꯊꯥꯗꯦ ꯅꯀꯣꯛꯅꯔꯩ ꯎꯔꯨꯔꯨ ꯎꯡꯉꯒ ꯄꯨꯂꯞ ꯍꯦꯛꯇ ꯇꯦꯛꯁꯤꯗ ꯍꯥꯞꯆꯜꯂꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯕꯣ ꯑꯁ ꯑꯁꯦꯡꯕꯩꯅꯤ ꯃꯤ ꯉꯁꯤꯗ ꯑꯩ ꯉꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯤꯄꯠ ꯆꯠꯂꯤ ꯁꯌꯦꯡꯗꯒꯥꯁꯦ ꯄꯣꯞ ꯊꯥꯔꯛꯏ ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯒ ꯊꯧꯈꯤꯕꯅ ꯐꯅꯤꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛ ꯑꯃꯒꯤ ꯃꯄꯥ ꯌꯧꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯒꯦꯕ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏꯒꯤꯁꯤ ꯒꯥꯔꯤꯗ ꯊꯥꯎ ꯂꯣꯏꯈꯤꯗꯧꯔꯤ ꯌꯨꯝ ꯌꯧꯕ ꯅꯪꯉꯣꯏꯗꯧꯔꯤ ꯑꯁꯝꯕ ꯂꯝꯕꯤ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯩꯔꯛ ꯑꯗꯨꯗ ꯇꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯆꯠꯂꯕꯗꯤ ꯈꯔ ꯊꯨꯅ ꯌꯧꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯏꯆꯦ ꯒꯥꯔꯤ ꯊꯥꯎꯒꯨꯝꯕꯗꯤ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯃꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯊꯤꯟꯅ ꯌꯥꯔꯁꯦ ꯊꯧꯔꯣ ꯏꯆꯦꯕꯨ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯕ꯭ꯔꯣ ꯑꯗꯨꯝꯅ ꯔꯥꯖꯨꯅ ꯍꯪꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯗꯣ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯂꯩꯔꯛ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯠꯈ꯭ꯔꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯗꯣ ꯃꯈꯣꯏ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯇꯥꯈꯤꯕ ꯏꯁꯩ ꯑꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯛꯇꯨꯅ ꯆꯠꯂꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯪꯈꯠꯇꯨꯅ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯗꯨꯅ ꯃꯈꯣꯏ ꯊꯧꯔꯤ ꯑꯗꯨꯝꯅ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯇꯣꯝꯊꯤꯟꯅ ꯔꯥꯖꯨ ꯅꯪꯒꯤ ꯁ꯭ꯄꯤꯗꯇꯨ ꯈꯔ ꯍꯟꯊꯧ ꯂꯩꯔꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯝꯕꯤ ꯅꯠꯇꯦ ꯃꯔꯛꯇꯒ ꯕꯦꯀꯔꯒ ꯂꯩꯔꯝꯗꯅ ꯏꯕꯥꯅꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯄꯥꯏꯅꯤꯀꯣ ꯍꯦꯔꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯊꯧꯔꯤꯁꯦ ꯑꯩꯅꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯇꯨꯃꯤꯟꯅ ꯇꯨꯝ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯨꯅ ꯒꯥꯔꯤ ꯑꯗꯣ ꯍꯦꯟꯅ ꯂꯩꯈꯠꯂꯛꯂꯤ ꯌꯥꯡꯕ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯂꯤ ꯇꯣꯝꯊꯤꯟꯗꯤ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯁ꯭ꯄꯤꯗ ꯍꯟꯊꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯥꯖꯨꯗꯤ ꯇꯣꯝꯊꯤꯟꯅ ꯀꯤꯔꯤꯕꯗꯣ ꯈꯔꯒ ꯍꯦꯟꯅ ꯀꯤꯍꯟꯒꯦ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯍꯦꯟꯅ ꯂꯩꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯔꯥꯖꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯝꯕꯤ ꯑꯗꯣ ꯁꯝꯗꯨꯅ ꯐꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕꯗꯣ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯨꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯄꯤꯗ ꯆꯥꯃꯟꯈꯤꯕꯅ ꯐꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯝꯕꯤ ꯑꯗꯨꯗ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣ ꯄꯨꯝꯃꯝ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯝꯂꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯂꯥꯏꯠ ꯑꯗꯨꯃꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯝꯊꯤꯟꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯕꯣ ꯏꯃꯥꯖꯣꯟ ꯖꯪꯒꯟꯗ꯭ꯔꯣ ꯃꯗꯨꯗ ꯔꯥꯖꯨꯅ ꯑꯁ ꯈꯪꯗ꯭ꯔꯦꯍꯦ ꯑꯐ꯭ꯔꯤꯀꯥꯏ ꯎꯃꯪ ꯃꯥꯜꯂꯤꯗ ꯌꯥꯔꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧ ꯍꯥꯏꯗ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯤꯔ ꯑꯉꯥꯡꯂ ꯈꯪꯗꯕ ꯑꯃ ꯁꯟ ꯁꯥꯔꯤꯔ ꯈꯨꯗꯨ ꯀꯨꯜꯂꯤꯔ ꯈꯪꯗꯦ ꯐꯟ ꯆꯣꯡꯉ ꯆꯦꯟꯈꯤ ꯃꯗꯨ ꯎꯕꯗꯩ ꯑꯩꯁꯨ ꯌꯥꯔꯦꯀꯣ ꯅꯤꯁꯥ ꯁꯥꯟꯅꯔꯅꯨ ꯅꯪꯅꯅꯤꯁꯦ ꯇꯞꯅ ꯊꯧꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯕ ꯑꯩꯅꯦ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯗꯤ ꯐꯣꯟ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯐꯖꯔꯦꯍꯦ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥ ꯐꯥꯗ꯭ꯔꯤꯕ ꯐꯣꯟꯅꯤ ꯁꯤꯡꯖꯨ ꯆꯥꯔꯦꯟꯁꯦ ꯁꯦ ꯅꯪꯒꯅꯦꯕ ꯁꯦ ꯅꯪꯒ ꯁꯤꯡꯒꯗꯕꯅꯤꯀꯣ ꯁꯦ ꯑꯩꯒꯤꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯤꯅꯦ ꯅꯪꯒꯤꯗꯨꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯅꯦ 35,000 ꯄꯤꯕ ꯑꯩꯒꯤꯁꯤꯅ ꯑꯥꯏꯐꯣꯟ ꯑꯁ ꯑꯩꯗꯤ ꯂꯥꯛꯇ ꯃꯥꯡꯉꯤꯍꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯇꯝ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯤ ꯆꯠꯈꯤ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯋꯥꯈꯜ ꯃꯥꯡꯉꯒ ꯇꯥꯔꯤꯁꯤ ꯃꯈꯣꯏꯕꯨ ꯎꯍꯧꯗꯕꯖꯥꯠꯂꯣ ꯀꯅꯥꯅꯣ ꯃꯥꯡꯗ ꯆꯠꯂꯤꯗꯨꯕꯣ ꯑꯗꯨꯝꯅ ꯇꯣꯝꯊꯤꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯃꯅꯥ ꯄꯪꯕ ꯀꯅꯥꯅꯣ ꯃꯥꯡꯗ ꯆꯠꯂꯤꯗꯨꯕꯣ
ꯑꯗꯨꯝꯅ ꯔꯥꯖꯨꯅꯁꯨ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯝ ꯄꯤꯛꯊꯈꯤꯗꯨꯅ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯗꯣ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ ꯃꯗꯨꯗꯒꯤ ꯇꯣꯝꯊꯤꯟꯅ ꯐꯔꯦꯕ ꯁꯦ ꯐꯔꯦꯕ 이번에는 락레블 lambi시 ngahangai su chatpa lambi nati swai da sung lambi lambak na dana dum leiba tare ne ha yari bung lon thai lambi lamang na bayo karino haidu bo oi ne adu hujik mai dau jai no sumai tawrasi ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯂꯁꯤ ꯑꯗꯨꯒꯅꯦ ꯀꯔꯥꯏꯗꯅꯣꯃ ꯒꯥꯔꯤꯁꯦ ꯏꯟꯊꯨꯔꯒ ꯂꯪꯊꯣꯛꯑꯝꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯅ ꯊꯣꯛꯄ ꯆꯠꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯁ꯭ꯋꯥꯏꯗ ꯊꯥꯎ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯉꯥꯏꯈꯣꯁꯦ ꯊꯥꯎꯗꯤ ꯌꯥꯎꯔꯝꯈꯤꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯅ ꯒꯥꯔꯤ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯊꯥꯎꯗꯤ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ ꯑꯩ ꯇꯧꯒꯦꯁꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ 우친 나친나 파나 꾸이나 스타트 넘겨버기 뚱다 가리 아도 스타트 하록리 가리 아도나 스타트 하록버 아도다 라주 아마데 톰틴 얌나 하라위 하다게 톰틴나 왜나 가리 아도 타우르게 하이두나 라주나 마뚱가 똥할리 아도가 톰틴나 가리 아도 타우르이 아도부 카라 타우르버기 뚱다 가리 아도 타울로이 토키버다기디 묻크리 아돔나 묻키버 아도다 라주나 파자레 아무무 이너지 낭나 아이기 뚱다기 일로 아도가 이 가리 뚱게 nungai ro he nang ngatro se ha nang ngatra ba che ilo ai han tong ge yengo ai gi khong chu chwe u da sa krai no nang khang wai man da sok ne man da pe khong ka kun ina ni yaroi second kuntra ai masing thirake adumna makhoi ani marai ngap tong naraba matung second kuntra in bade janara duna tumthinna hana tong le aduga rajuna gari adugi matungda ilai adumna second masing thiduna gari adu illingai tumthingi matungda kanagumba amasu dung tanarakpagum tawi matam aduda rajuna tung othokuna jengi adubu kana amatadi laklamdi mahana adumna tung othokuna jengba aduta gari ando inba lepli madu tumthinna karino tranga khaktang suda ngairiye manga wali hanta muka hek lepaba makokdi hore khangu adumna hairakpaduda rajuna tumthin ai nangondा फागी वना हाइबरती असेंबगिनी आइगी तुंगदा होजिकता कनागुंबा अमा दुंग इनरखिबनी अदुगा आइना लेथोपददी लेरमद्री अस इताव राजो नन हारदुबा सेंबरमे आई सुम किसलेको अस आइखुना चलिबा लंबीसे गानि चपा लंबी सुनती आइखो ngasai आइखुना उखिबा नुपीदुबु नंगबु मसक उहोब्रो अस उहोदिदा ngaawira phaibi ju khangdi ngaiko isai yengba chapadabu matong khak chatkedro मधु खर निगाइदिने इसै यंग चप्पदा मतोमदा चलोय नुपा ओरदी खर सुखनबा याय नुपीनी मदो नोइगी अमदा वैरमगनिको करिनो अमा आइबो अमा हाइबदी बुट करिनो खंगदे अस अदुमाना तौसलकनुदा से गाड़ी दो कुमथरो इबानी पर्पल इंग्रसलो होइसे इबानी वारि छाछना चक्रसी फोन जु काय खरे तौरिसे युमदा फोन तौगदबसु मसे नंगनेबसे यारे अइमोन ताइनरगने करसु सॉल्यूशन पुरकलो चलसिलो असमना मखोयनी ग्रीन इनदुना असम गाड़ी अदो इंदुना लाई गाड़ी अदुगे लाइट अदुना अपता थामदुना यामना साना कापतुना असम लाई मखोयना अदुमना लाकलिङै मखोयकी तुंगदा कनागुंबा अमा इनरकपकी मखोल तारई मतमदु तोमथिनना कनानो हायन लैथुई अदुमना लैथोकलुबदा नुपी अमा अंगांग नुपी मचा अमा पमदुना चतुना लेरमली मधु उपदा राजुना खंप्रे खंगना असिदि ngसाइगी नुपी बुतुने मरु तोमथिना कइनु राजु नंग तोइदबो तुमले इचेबु कराइदगिनो अदुमना तोमथिना इंगना तमना हांगबदु द नुपी अदुना असिगी थोंगाल असिदगिनी हादुनु खुदोंबि थिल्ली मतमदुदा राजुना इचेबु कराइदे चक्कदौरिबनो वा अदु ताबदा नुपी अदुना आइबुदी हॉस्पिटल दा चक्कदौरिबनी मरद तोमथिना हॉस्पिटल थी स्वाइद लेबु उदेदा कराइबाइदा लेबनु इसे सिदगी खरा चलगा लई ओ इताव लाइस लेदबनती हॉस्पिटल लो जौरदी मिसु मयाम तिल्लनी मोइदगी थाव खरा लौरगा दुम चक्किबा यानी ngaiko langano
ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛꯁꯤ ꯉꯁꯤꯗꯪ ꯂꯥꯛꯄꯅꯤꯅ ꯒ꯭ꯌꯥꯟꯁꯨ ꯇꯥꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯁꯝꯃꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕꯅꯤ ꯊꯥꯎꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯣ ꯏꯆꯦꯅ ꯈꯔ ꯂꯝꯖꯤꯡꯉꯒ ꯄꯨꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯏꯟꯅꯔꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯏꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯣꯏꯁꯨ ꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯗꯦ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯆꯠꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒ ꯅꯃꯤꯡ ꯀꯔꯤ ꯀꯧꯕ ꯀꯔꯤ ꯂꯝꯗꯒꯤ ꯅꯁꯛ ꯐꯖꯩ ꯅꯁꯛ ꯊꯤ ꯌꯥꯝ ꯇꯧꯕꯅꯤ ꯑꯁꯤꯗꯤ ꯇꯨꯃꯤꯟ ꯆꯠꯂꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁ ꯈꯪꯗꯦꯀꯣ ꯇꯨꯃꯤꯟ ꯆꯠꯂꯨ ꯑꯩꯅꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯤ ꯑꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯊꯥꯊꯔꯛꯂꯒ ꯂꯩꯃꯥꯏꯗ ꯂꯦꯞꯍꯜꯂꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯜꯂꯤ ꯃꯆꯦꯠ ꯃꯩꯅꯁꯨ ꯆꯥꯛꯈ꯭ꯔꯤ ꯃꯨꯁꯤꯟ ꯀꯥꯊꯦꯛꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯃꯩꯇꯥꯟꯒꯤ ꯎꯠ ꯃꯌꯥꯝ ꯑꯃꯁꯨ ꯇꯩꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯨꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯤꯕꯣ ꯇꯣꯝꯊꯤꯟꯅ ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯗꯣ ꯃꯁꯥꯗꯤ ꯌꯥꯎꯗꯕꯤꯗ ꯃꯉꯛ ꯈꯛꯇꯃꯛ ꯃꯅꯪꯒꯜꯂꯣꯝꯗ ꯇꯞꯅ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯊꯣꯔꯛꯂꯒ ꯔꯥꯖꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯎꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯨꯡꯀꯥ ꯀꯥꯔꯕ ꯃꯃꯥꯏ ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯉꯧꯔꯣꯛ ꯃꯃꯤꯠ ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯥꯒꯗꯕꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏ ꯑꯅꯤꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅꯕ ꯃꯃꯤꯠ ꯑꯔꯪꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨ ꯏꯜꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯏꯟꯊꯨꯔꯝꯂꯒ ꯃꯈꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨ ꯃꯅꯤꯡ ꯆꯦꯜꯂꯕꯁꯨ ಥꯠꯂꯝꯂꯤ ꯃꯃꯥꯡ ꯆꯦꯜꯂꯕꯁꯨ ಥꯠꯂꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯂꯣꯝꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯏꯗꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯤ ꯌꯨꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯔꯥꯖꯨ ꯁꯤꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯥꯖꯨ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯁꯥ ꯑꯗꯣ ꯈꯨꯔꯨ ꯀꯨꯜꯂꯒ ꯁꯟ ꯁꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟꯅ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯣ ꯅꯨꯡꯁꯤꯠꯇ ꯐꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯍꯦꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯤ ꯄꯨꯝꯃꯝ ꯃꯝꯂꯤ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯄꯥꯟ ꯑꯗꯨꯗꯤ ꯊꯥꯕꯜ ꯊꯣꯛꯄꯅꯤꯅ ꯈꯔꯕꯨ ꯎꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯏꯇꯥꯎ ꯀꯔꯤꯅꯣ ꯏꯕꯥꯅꯤꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯩꯅꯣꯅꯤ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯁꯤ ꯃꯪ ꯅꯠꯇꯦꯅꯦꯁꯦ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯑꯦ ꯌꯦꯡꯇꯨ ꯇꯨꯡ ꯂꯥꯎꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯇꯥꯏꯌꯦꯃꯤ ꯅꯪꯕꯣ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯈꯧꯔꯤꯗ ꯄꯥꯏ ꯅꯤꯛꯏꯗꯨꯕꯣ ꯅꯪꯁꯨ ꯕꯨꯠꯂ ꯈꯪꯗ꯭ꯔꯦꯗ ꯍꯦꯔꯥ ꯑꯩꯕꯨ ꯕꯨꯠꯂ ꯀꯥꯏꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯝꯂꯕꯅꯤ나 ꯃꯈꯣꯏ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯀꯔꯥꯏꯗꯅꯣ ꯃꯗꯨꯗ ꯔꯥꯖꯨꯅ ꯌꯨꯝ ꯃꯅꯨꯡꯗꯗꯤ ꯀꯩꯅꯣ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯗꯤ ꯑꯁ ꯑꯗꯨ ꯅꯠꯇꯦꯁꯦ ꯐꯔꯦꯁꯦ ꯇꯨ ꯑꯥꯗ ꯃꯉꯥꯜ ꯑꯃ ꯎꯔꯤꯁꯦ ꯃꯁꯤ ꯃꯄꯥꯟꯗ ꯂꯩꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯥꯜꯂꯤ ꯃꯁꯤ ꯌꯦꯡꯉꯨꯅꯕ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯤ
ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯉꯥꯜ ꯑꯗꯣ ꯊꯣꯡ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯊꯣꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗꯒꯤ ꯃꯉꯥꯜ ꯑꯗꯣ ꯃꯈꯣꯏꯅ ꯎꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣ ꯊꯦꯡꯅꯔꯤ ꯂꯝꯕꯤ ꯑꯗꯣ ꯊꯦꯡꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯈꯤ ꯑꯗꯨꯒꯨꯝꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯈꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯊꯪ ꯃꯊꯪ ꯇꯥꯕ ꯂꯩꯀꯥꯏ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯣꯔꯣꯛ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯕꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯈꯤ ꯈꯨꯠꯂꯩ ꯊꯨꯅ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯛꯏ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯏꯄꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯕꯨꯠꯅ ꯇꯥꯟꯅꯔꯛꯂꯤ ꯏꯄꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯆꯪꯉꯣ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯇꯍꯥꯅ ꯆꯦꯜꯂꯛꯂꯤꯕꯕꯨ ꯀꯅꯥꯅꯣ ꯕꯨꯠ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯕꯨ ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯗꯨꯛ ꯀꯤꯕꯒꯤ ꯋꯥꯅꯤ ꯅꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯔꯛꯂꯣꯏꯀꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯊꯋꯥꯏꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯖꯨꯅ ꯏꯉꯛ ꯉꯛꯅ ꯏꯄꯨꯁꯨ ꯊꯦꯡꯅꯔꯕ꯭ꯔꯣ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯊꯦꯡꯅꯗꯦꯅꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯏꯄꯨꯁꯤ ꯑꯃꯥꯏꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯅꯠꯇꯦ ꯑꯩ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯀꯦ ꯇꯥꯎꯀꯣ ꯅꯈꯣꯏꯅ ꯆꯪꯂꯨꯏ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯨꯝ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯩꯅ ꯆꯥꯛꯈꯤꯕꯗꯒꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯦꯝꯖꯤꯟꯕꯤꯗꯅ ꯎꯃꯪ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯨꯅ ꯏꯄꯨ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯩ ꯊꯥꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅꯦ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯎꯅꯒꯗꯕ ꯅꯣꯡꯃ ꯈꯛꯇꯪ ꯉꯥꯏꯔꯕ ꯀꯥꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯃꯩ ꯆꯥꯛꯂꯛꯈꯤ ꯑꯗꯨꯝꯅ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯑꯃꯗꯤ ꯁꯤꯕ ꯅꯥꯕ ꯀꯌా ꯑꯃ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯠꯇꯅ ꯃꯤꯔꯣꯟꯕꯤ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤ ꯑꯅꯥꯕ ꯀꯌꯥ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯃꯒꯤ ꯂꯩꯐꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯅꯅꯕ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯇꯧꯒꯗꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯆꯠꯂꯨꯕ ꯂꯥꯛꯂꯨꯕ ꯑꯃꯝꯕ ꯊꯦꯡꯊꯍꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛ ꯂꯛꯅꯕꯅꯤ ꯇꯧꯒꯗꯕꯨ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟꯗꯤ ꯄꯤꯗꯕꯅꯤ ꯑꯗꯨ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯗꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯤꯕ ꯑꯗꯨ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯦꯝꯗꯒꯤ ꯁꯤꯈꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯌꯥꯎꯅ ꯃꯩ ꯑꯗꯨ ꯊꯥꯔꯛꯄ ꯅꯠꯇꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯃꯈꯣꯏꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯃꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨ ꯈꯪꯍꯟꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯄꯤꯗꯕꯅꯤꯗ ꯍꯣꯏ ꯏꯄꯨ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯂꯤꯕꯗꯨ ꯏꯄꯨꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯛꯅꯒꯗꯕꯤ ꯇꯧꯔꯤꯕꯅꯤꯅꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯨꯅ ꯑꯗꯨꯗꯤ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯂꯛꯅꯕꯗꯨ ꯌꯥꯎꯔꯨꯁꯤꯔꯥ ꯇꯥꯏꯟꯗꯦꯀꯣ ꯅꯪꯒꯤ ꯀꯔꯟꯗꯣ ꯇꯧꯔꯛꯑꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣ ꯅꯈꯣꯏꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ ꯏꯄꯨ ꯑꯩꯈꯣꯏ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯉꯥꯛꯇꯅꯤ ꯉꯥꯏꯈꯣ ꯑꯋꯥꯡ ꯂꯩꯀꯥꯏꯗꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡ ꯂꯩ ꯎ ꯁꯨꯕ ꯅꯟꯗꯔꯥꯖ ꯍꯥꯏꯕꯗꯨꯕꯨ ꯅꯈꯣꯏ ꯈꯪꯕ꯭ꯔꯣ ꯏꯄꯨ ꯅꯟꯗꯔꯥꯖꯇꯣ ꯑꯩꯒꯤ ꯄꯥꯕꯨꯡꯅꯤ
ꯑꯣ ꯍꯩ ꯑꯣ ꯅꯁꯛ ꯃꯥꯟꯅꯔꯦ ꯑꯩ ꯅꯈꯣꯏꯕꯨ ꯑꯩꯅ ꯊꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯅꯊꯟꯇ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗꯤ ꯑꯁꯤꯒꯤ ꯂꯩꯔꯛꯇ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯒꯥꯔꯤ ꯑꯗꯨ ꯂꯧꯔꯨꯔꯁꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯀꯔꯤꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯅꯈꯣꯏ ꯅꯌꯨꯝ ꯌꯧꯅꯅꯕ ꯆꯠꯈ꯭ꯔꯣꯀꯣ ꯏꯄꯨ ꯒꯥꯔꯤꯗꯨꯕꯨꯗꯤ ꯀꯔꯤꯝꯇ ꯌꯥꯗꯕ ꯅꯠꯇꯦ ꯊꯥꯎ ꯌꯥꯗꯕ ꯈꯛꯇꯅꯤ ꯑꯁ ꯀꯩꯅꯣ ꯔꯥꯖꯨ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯩꯅꯣ ꯊꯥꯎ ꯌꯥꯗꯕꯅꯦꯕꯣ ꯏꯄꯨ ꯑꯩꯈꯣꯏ ꯒꯥꯔꯤꯗꯨ ꯊꯥꯎ ꯂꯣꯏꯈꯤꯕꯗꯒꯤ ꯂꯦꯞꯈꯤꯕꯅꯤ ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯍꯩꯕꯁꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯈꯔꯕꯨꯗꯤ ꯁꯣꯛꯂꯦ ꯐꯣꯟꯁꯨ ꯂꯣꯏꯅꯃꯛ ꯌꯥꯈꯤꯗ꯭ꯔꯕ ꯑꯣ ꯐꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯒꯥꯔꯤ ꯑꯗꯨ ꯂꯧꯔꯁꯤ ꯑꯗꯨꯒꯅꯦ ꯊꯥꯎꯁꯨ ꯍꯥꯜꯂꯁꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯦꯝꯖꯤꯟꯕꯅ ꯁꯦꯝꯖꯤꯜꯂꯣꯏ ꯍꯥꯏꯔꯒꯅ ꯌꯨꯝꯗ ꯄꯨꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯇꯧꯔꯨꯔꯣ ꯍꯣꯏ ꯏꯄꯨ ꯐꯔꯦ ꯅꯈꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯗ ꯏꯄꯨ ꯏꯁꯩ ꯌꯦꯡꯂꯨꯕ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯣ ꯏꯄꯨ ꯑꯩꯈꯣই ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯍꯣꯏꯅꯦ ꯅꯈꯣꯏꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯕꯁꯨ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇꯦ ꯑꯗꯨꯛ ꯍꯪꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ ꯅꯣꯡꯉꯥꯟꯒꯗꯕ ꯄꯨꯡ ꯈꯔꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯆꯦꯡꯁꯨ ꯂꯩꯇꯅ ꯆꯥꯛ ꯆꯥꯔꯛꯑꯕ꯭ꯔꯥ ꯍꯥꯏꯅꯤ ꯅꯪ ꯇꯨꯝꯈꯤꯗ꯭ꯔꯣ ꯑꯁ ꯀꯗꯥꯏ ꯇꯨꯝ ꯌꯥꯗꯣꯏꯅꯣꯗ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯦ ꯅꯣꯡꯉꯥꯟꯒꯗꯧꯔꯕꯅꯤ ꯄꯣꯊꯥꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗꯤ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯂꯩꯍꯧꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤ ꯑꯍꯜ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯕꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯒꯠꯅꯔꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯐꯖꯅ ꯉꯥꯜꯂꯤ ꯃꯗꯨꯅ ꯃꯈꯣꯏ ꯀꯤꯕꯗꯤ ꯈꯔꯗꯤ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯛ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯏꯁꯨꯛ ꯁꯨꯛꯏ ꯅꯥꯀꯟ ꯖꯦꯠ ꯑꯣꯏ ꯎꯒꯤ ꯎ ꯉꯥꯛꯇꯅꯤ ꯎꯃꯪ ꯃꯌꯥꯏꯗ ꯁꯥꯕ ꯂꯝꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯗꯥꯏꯋꯥꯏꯗꯅꯣꯅꯦ ꯅꯈꯣꯏꯅ ꯒꯥꯔꯤ ꯍꯨꯟꯇꯣꯛꯑꯝꯃꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ ꯈꯪꯗ꯭ꯔꯦꯗ ꯏꯄꯨ ꯃꯤꯅꯒ ꯄꯨꯔ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯒꯥꯔꯤꯁꯨ ꯃꯥꯡ ꯐꯣꯟꯁꯨ ꯃꯥꯡ ꯑꯔꯦꯝꯕꯒꯤꯅꯤꯗ ꯃꯗꯨꯗ ꯔꯥꯖꯨꯅ ꯑꯁ ꯐꯪꯅꯤ ꯀꯩꯗꯧꯔꯒꯦ ꯕꯨꯠ ꯃꯀꯣꯟꯁꯤꯗꯕꯨ ꯀꯅꯥ ꯂꯥꯛꯑꯒ ꯒꯥꯔꯤꯗꯣ ꯂꯧꯏꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯊꯥꯞꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯇꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯏꯟꯗꯨꯅ ꯄꯨꯔꯛꯂꯣ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯒꯥꯔꯤ ꯑꯗꯣ ꯏꯟꯗꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯁꯦꯟ ꯈꯔ ꯄꯨꯊꯣꯛꯄꯤꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯥꯎ ꯍꯥꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯣ ꯏꯁꯇꯥꯔꯠ ꯍꯧꯕ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯜ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯅꯈꯣꯏ ꯂꯥꯛꯂꯤꯗꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯀꯥꯎꯔꯝꯂꯒꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟꯅ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯑꯩꯈꯣꯏꯒꯤꯗꯤ ꯐꯈ꯭ꯔꯕꯅꯤ ꯁꯦ ꯏꯄꯨ ꯑꯩꯈꯣꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯅ ꯑꯍꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯡꯁꯨ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯞꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯪꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕꯤꯗ꯭ꯔꯕꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯤꯕꯁꯦ ꯅꯈꯣꯏ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯔꯥꯖꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ